ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯕꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯔꯛꯈꯤꯕ ꯋꯥꯔꯤ ꯇꯥꯕꯤꯔꯁꯤ ꯃꯌꯥꯝ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯁꯨ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯄꯗꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯊꯔꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯃꯊꯟꯇ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯒ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯕꯣꯏꯔꯦ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯐꯅ ꯌꯥꯝꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯁꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯂꯛꯇꯔꯦ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯏꯆꯥ ꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯀꯅꯥꯅ ꯊꯥꯛꯄꯤꯍꯧꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯊꯔꯛꯇꯨꯅ ꯄꯥꯟꯖꯤ ꯑꯃꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯔꯞ ꯍꯜꯂꯛꯄꯣꯏꯔꯦ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯃꯄꯣꯛꯏꯕ ꯀꯨꯊꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯅꯤꯡꯊꯧꯒꯤ ꯄꯥꯟꯖꯤ ꯑꯃꯗ ꯌꯦꯡꯍꯜꯂꯨꯔꯦ ꯄꯥꯟꯖꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯣꯝꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯗꯧꯔꯤ ꯊꯥꯖꯕꯤꯌꯨ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯆꯞ ꯍꯦꯛ ꯆꯥꯕꯗ ꯅꯤꯡꯊꯧꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯒꯅꯤ ꯄꯥꯟꯖꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯤ ꯐ꯭ꯔꯪ ꯀꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯄꯥꯟꯖꯤ ꯃꯆꯥ ꯅꯪ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕꯅꯣ ꯅꯪ ꯉꯁꯤ ꯂꯣꯏꯊꯣꯛꯎꯔꯥ ꯃꯗꯨ ꯇꯥꯕꯗ ꯄꯥꯟꯖꯤꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯦ ꯁꯥꯎꯕꯤꯈꯤꯅꯨ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛꯅ ꯍꯥꯏꯕꯅꯤ ꯋꯥꯔꯧꯕꯤꯈꯤꯅꯨ ꯍꯌꯦꯡꯗꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡꯕꯤꯀꯣ ꯄꯥꯟꯖꯤꯒꯤ ꯋꯥ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯁꯥꯎꯕ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯗꯤ ꯃꯌꯦꯡꯂꯒꯦ ꯁꯣꯏꯔꯕꯗꯤ ꯄꯥꯟꯖꯤ ꯅꯍꯥꯛ ꯅꯊ꯭ꯋꯥꯏꯗꯤ ꯃꯥꯡꯕ ꯇꯥꯔꯦꯗꯣ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤ ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯜꯂꯛꯂꯒ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕ ꯏꯕꯨꯙꯧ ꯅꯅꯥꯏ ꯑꯩ ꯍꯌꯦꯡꯗꯤ ꯃꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯆꯔꯝꯂꯦ ꯃꯤ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯅꯥꯏꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯒꯕ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯂꯦꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯒꯤ ꯊꯧꯖꯥꯟ ꯌꯦꯡꯂꯒꯦ ꯄꯥꯈꯪꯕꯗꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗ ꯆꯠꯂꯒ ꯑꯁꯤ ꯑꯆꯪ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯄꯔꯞ ꯀꯥꯈꯠꯈ꯭ꯔꯦ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯗꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯕꯣꯏꯔꯦ ꯂꯥꯏꯔꯕꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯐꯝꯅ ꯃꯥꯅ ꯈꯜꯂꯤ ꯀꯔꯝꯅꯣ ꯅꯨꯃꯤꯠꯇꯤ ꯌꯨꯡꯁꯤꯜꯂꯛꯂꯦ ꯄꯥꯟꯖꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕ ꯄꯨꯡꯐꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯈꯟꯅ ꯃꯄꯨꯛꯅꯤꯡꯗꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ ꯆꯔꯥꯡꯅꯩ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯥꯟꯖꯤꯗꯨ ꯍꯥꯠꯇꯨꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯐꯪꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯀꯨꯊꯤꯗ ꯌꯥꯎꯕ ꯑꯗꯨꯇ ꯍꯥꯏꯖꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯐꯨꯔꯝꯂꯒ ꯏꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯖꯔꯒꯦ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯈ꯭ꯔꯁꯅꯨ ꯑꯁꯤ ꯈꯜꯂꯨꯗꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯐꯝꯂꯤꯕ ꯃꯐꯝꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯕꯟꯗ ꯐꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯨꯕꯥꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯈꯨꯇꯨꯝꯅ ꯀꯟꯅ ꯁꯨꯈꯤꯕꯣꯏꯔꯦ ꯈꯨꯇꯨꯝꯅ ꯁꯨꯕꯒꯤ ꯆꯩꯅꯥꯈꯣꯟꯅ ꯅꯤꯡꯊꯧꯗꯣ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯨꯞꯊꯔꯛꯄꯗ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯑꯗꯣ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯍꯦꯛ ꯇꯥꯕꯣꯏꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯃꯅꯥꯏꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯐꯥꯎ ꯅꯨꯄꯥ ꯑꯁꯤ ꯐꯥꯎ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯔꯦ ꯃꯌꯥꯝꯅ ꯍꯥꯏ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯕꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯕꯨ ꯆꯦꯠꯁꯤꯜꯂꯒ ꯈꯨꯇꯨꯝꯅ ꯁꯨꯔꯤꯕꯕꯣ ꯅꯪ ꯍꯧꯖꯤꯛ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯗꯣ ꯍꯥꯏꯔ ꯐꯥꯎꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯂꯧꯁꯤꯡꯒ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯃꯤꯟꯅ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕ ꯃꯕꯨꯙꯧꯅ ꯃꯅꯥꯏ ꯂꯥꯏꯔꯕꯕꯨ ꯊꯧꯖꯥꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ
Leibakta taaduna leiriba lainingthaugi kokthol marakta lin ama makok khijitang thingaluduna leibado mayam punamakta uhallaboire. Madu ubada manai masal pumnamakna angakpa akibaga loinana laurai. Linama lainingthaugi kokthol marakta leire. Linna chiktuna iningthaugi yaibi manglamgani. Wa asi tabada ningthongna hairai. Inai sa ngaiko. Kaisum sangda thamliba nupa ado aigi imangda purau. Nupa marina thuna yangna chatkiduna lairaba nupa ado sana mangda purakle. Ningthongna hanglai. Hai nupa nangna aibu phuribasi karigino. Kari natik nagun leiduna tauribano. Ningthaugi mangda lepa amadi mana tauriba angawbagi thabak adu khallubada lairaba nupa ado pakhatkibana karigumba wa amatta khumba ngamdana tingak manguknaduna leire. Mamituna uru leiduna leimai mathakta sum yengbada ningthaugi koyet leimaida taduna leiribadugi marakta linnama leibado hek ururi. Mabudau pakhang mana manaibu kanbinaba khudakta loksing ama pinabiri. Asumna ngayaktang khanjanaduna leiringeda ningthongna nupa nang karimata hangoiganu nangna hainingba hayu nangna aibu prap hochilaklaga khajaida khutumna suribadu karigino. Hairakpada mabudaugi thaujana nupa aduna chingnaba leitana thauna phana khumjari. Iningthau ibungo iningthauna angam athausingi wari sanabadu taduna tumina asum phamjaringaida iningthaugi kokthonda lin ama leiba uraduna iningthaubu linna chiktuna siba tare haiduna aphing aphai oina chensinjaraklaga lin tanthoke tawbada pakhatmanduna khutumna khajaida khanjakhare. Madugi damak nanaigi iran ngakpiyu iningthau. Asi hairaga khurumjarabada ningthau adu pumpen khare. Ningthongna manai masan mayamdu yengduna hairai. Inaisa nakhoi asuk yamna leibasibu kanamatana aigi koyetta leiba linbu ude. Masak mason khangdaba nupa asina aigi thawai kallare. Natlamdrabadi ahak soidana siramgani. Aduna ngasidagi hauna mahakpu nongthon pham kahalagani. Haunabi matung inna mana mathum pajeng phiran piyu. Khamen chatpa chetlalu khuji tal sihalu yethang oithang yalhalu chana thangnaba cheng chak sana lupa sagol samu ngamna piko akabada sagol tonghalu akumbada dolai tonghalu. Ningthaugi yathang tabada ningthaugi manai singna lairabagi makhut pulambadu thadokli. Khamen chatpa khuji tal chelhal sihalle sana lupa pajeng phiran phaujeng sagol samuna chingba piduna pung sel pere pena khongduna chong sekpin loina khaminga loina na mayum phawba thilakli. Lambida miyamna mahakpu kumai oina yengnaki. Asumna mayum makai phattaba pumba ningthina semjinduna sanna sangol than chengna chengai phauna phaugai singna singai thanna awat apa amatta leitana nongthonba oiduna ani suba ningthaugum nungaina pala boire. Lairaba nupa asina ikhang khangawdana nongthonbaga oiraktuna nungaina palakpasi ubada lairabasiga yamna luna chana tinaramba marup amagi nupina magi nupada haiboire. Tabiribra nupa nangi thainagi marup lairabado nongthonbaga oiduna ani suba ningthaugum nungaina pale mana khangnung nungai khiribase karam haina tawrubadagi no haibado asum marum mapang hangnaba chatpa oina khara hangbirudana. Aikhoisu amtang nungaiba yabra mayengsi. Magi nupigi wasi tabada nupaduna chummi aiga itaw sanaba mini ai karimata hangoide chatlaga hekta hangluge haiduna nongma mataw nongthonbagi nakta chatlaga hanglure. Mataw nongthonbanasu karisu hangoiba laitana mana nongthonba oirakpagi warido makoktagi mathang marik chumna lithoklakle. Wari taraba matungda nupa ado harauna mayumda halakla boire. Nupa aduna mayum hek yaubaga magi nupida hai boire. Nupi onthokna laikhraba thabakni hantak aigi marupna nongthonba oiduna nungaikribasi magi asumnabu tawrabadi aikhoisu irai laina inakhunba yagani. Haiduna matawna tamlakpa wari pumnamak magi nupida tamle. Aduna laibak yenglasi haiduna makhoi ani lepnare. Nongma ayuk ama changan charaga nupado
ꯀꯣꯅꯨꯡꯗ ꯅꯣꯡꯊꯣꯟꯕ ꯑꯣꯏꯅꯕ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕꯗ ꯃꯇꯥꯎꯅ ꯍꯥꯏꯔꯛꯄꯒꯨꯝ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥꯐꯝ ꯈꯟꯅꯅꯕ ꯇꯟꯖꯥꯗꯨꯃꯛ ꯊꯣꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯥꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯍꯦꯛ ꯌꯨꯡꯂꯛꯄ ꯇꯟꯖꯥ ꯆꯥꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯇꯥꯡꯕꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯆꯥꯏꯔꯨꯡꯗ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯀꯜꯂꯕ ꯈꯨꯇꯨꯝ ꯑꯗꯨꯅ ꯂꯩꯖꯕꯤ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯁꯨꯕꯕꯨ ꯅꯤꯡꯊꯧ ꯑꯗꯣ ꯁꯥꯐꯨꯗꯣ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯇꯥꯡꯕꯟꯗꯒꯤ ꯇꯥꯔꯛꯂꯒ ꯂꯩꯃꯥꯏꯊꯛꯇ ꯊꯔꯣ ꯊꯔꯣ ꯍꯦꯛ ꯑꯣꯟꯕꯣꯏꯔꯦ꯫ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯟꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯐꯥꯔꯣ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯄꯗ ꯅꯨꯄꯥ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯒꯠꯍꯜꯂꯒ ꯇꯥꯡꯕꯟꯗ ꯐꯝꯍꯜꯂꯦ꯫ ꯃꯇꯨꯡꯗ ꯑꯉꯝꯕ ꯑꯃꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯁꯤ ꯐꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯔꯤ꯫ ꯃꯥꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯁꯅꯥ ꯌꯥꯊꯪ ꯉꯥꯏꯖꯔꯤ꯫" ꯅꯤꯡꯊꯧ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯗꯨꯅ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯉꯥꯡꯈꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯇꯨꯝꯅ ꯃꯁꯨꯔꯝꯕ, ꯉꯁꯤꯁꯨ ꯑꯃꯅ ꯑꯃꯨꯛ ꯃꯊꯣꯝꯂꯝꯕ, ꯑꯩꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯨꯕꯝ ꯑꯣꯏꯔꯦꯅꯦ꯫ ꯅꯍꯥꯟ ꯐꯨꯔꯝꯕꯗꯨꯗꯤ ꯐꯔꯦ, ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯔꯝꯒꯗꯕ ꯑꯗꯨ ꯊꯋꯥꯏ ꯀꯟꯕꯤꯔꯝꯕꯅꯤ꯫ ꯉꯁꯤ ꯐꯨꯔꯤꯕꯁꯤꯗꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯋꯥ ꯑꯃꯇꯪꯗꯤ ꯍꯪꯈꯤꯕꯅ ꯋꯥꯌꯦꯜ ꯑꯆꯨꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯅꯥꯏ ꯈꯔ ꯆꯠꯂꯒ ꯂꯧꯔꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯆꯨꯕꯥꯗ ꯈꯨꯇꯨꯝꯅ ꯁꯨꯔꯤꯕꯗꯤ? ꯅꯪꯕꯨ ꯉꯥꯎꯔꯕꯔꯥ?" ꯅꯨꯄꯥꯗꯨꯅ ꯈꯨꯝꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯉꯥꯎꯖꯗꯦ꯫ ꯏꯇꯥꯎ ꯂꯥꯏꯔꯕꯅ ꯏꯅꯤꯡꯊꯧꯗ ꯈꯨꯇꯨꯝꯅ ꯈꯟꯕꯗ ꯅꯣꯡꯊꯣꯟꯕ ꯑꯣꯏꯕꯗꯨꯗ ꯅꯅꯥꯏ ꯑꯩꯁꯨ ꯅꯣꯡꯊꯣꯟꯕ ꯑꯣꯏꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯏꯅꯤꯡꯊꯧꯗ ꯈꯨꯇꯨꯝꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯣ, ꯅꯪ ꯅꯣꯡꯊꯣꯟꯕ ꯑꯣꯏꯅꯤꯡꯕꯒꯤ ꯑꯩꯕꯨ ꯐꯨꯔꯤꯕ? ꯑꯗꯨꯗꯤ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕꯒꯤ ꯂꯩꯕꯥꯛꯇ ꯊꯥꯕꯤꯔꯒꯦ, ꯃꯗꯨꯗ ꯅꯍꯥꯛ ꯅꯣꯡꯊꯣꯟꯕ ꯑꯣꯏꯔꯨꯔꯣ꯫ ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯦ ꯉꯥꯕꯣꯡꯈꯥꯎꯗ ꯉꯥꯃꯤ ꯊꯦꯝꯅꯧ ꯍꯥꯏ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯕꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯅꯤꯡꯕ ꯅꯨꯄꯥꯗꯣ ꯉꯥꯕꯣꯡꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯥꯗꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯔꯕ ꯀꯣꯛꯂꯕ ꯅꯣꯡꯊꯣꯟꯕꯗꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯁꯦꯝꯕꯤꯕꯗꯤ ꯄꯥꯟꯖꯤꯗꯨꯅꯅꯤ ꯈꯟꯖꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯔꯒ ꯁꯅꯥ ꯇꯥꯡꯒ ꯂꯨꯄꯥ ꯇꯥꯡꯒ ꯐꯤꯔꯣꯜ ꯐꯧ ꯆꯦꯡ ꯀꯠꯆꯗꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯄꯥꯟꯖꯤꯁꯨ ꯄꯦꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯗꯨꯅ ꯕꯔ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯑꯃꯗ ꯍꯦꯛ ꯑꯣꯏꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯧ ꯈꯨꯇꯨꯝꯅ ꯁꯨꯔꯨꯕꯗꯒꯤ ꯅꯣꯡꯊꯣꯟꯕ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯨꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯉꯥꯕꯣꯡꯈꯥꯎꯗ ꯆꯪꯗꯨꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫